ngasi JDC ki Justice Demand Committee ki for the Siptila gang rape case ngasi ki meeting siga apun meti tengol amasung ate loop myam la ising se punomak ai thagat chei ngasi numit se apun meti tengol na moi gi tarap tagi moi gi maigai tagi lising kun manga akhoi gi JDC da jama tawgani hai se akhoi yamna chawthokching ai ni maramdi kidnap and gang rape tawkiba meitai nupi ama magi justice phangnabai tamak makhal gi khongjang changjan ba mathau tai protest agitation fast track court mathau taradi DC office ki mamangda halla bol achugumba agitations tawnabai tamak sen kari karam myam mathau tai mobilizations mathau tai fundraising mathau tai amasung nupi angang da awareness myam mathau tai aduna asigi first step oina mapunwa mete tengolna aduksamna phajana lising kun manga pirak pa ise akho yamna thagat ingai ni amasung mayamda ai appeal tawjari asigi case se mapum phane bi tamak mayamna su help tawna bi tamu JDC Justice Demand Committee da akhoi gi treasurer lei plus convener lei and akhoi gi chairman lei moida contact tawnaga angam ba sense pina bi tamak ai mayamda ai ningsing jari thank you ngasi akhoi gi Siptila rape case asigi matangda Justice Demand Committee ama sem saduna lei adubu hauji akhoi gi Justice Demand Committee asina mathang case asigi matangda satharakadauba paisa lupa gi phibam tarik khudingi kagadaba asiuma kaya ama thoglagli masida mayok nana chathariba akhoi gi loop kaya na punsilaga semliba Justice Demand Committee ni committee asida akhoi gi apunba maitai tengol gi isilanaw singna lupa lising kun mga khak tengbang oina masigi matangda tengbang jari masi akoina JDC gi mi phambasida akhoi gi mapal lamdagi lengpireba isinau sing mitai tengol amadi akhoi ate loop imamak organization puno pandraga su loop puna mapu yanan ba makta da ine kai khuna ba uchari loina ngasi gi mi phamasi akhoi tawdaba yadaba adugumba aina su yam kanna JDC gi group ta su laujai aidi JDC da su ai phambo bosunate chumnagi member khakta oijabani adubu ngasi gi pendaba mayam ama sina ngasagi akhoi tawgodoriba thodang mayam ama wali maramdi hauji se akhoi jiki rep tawriba akhoi keno singje culprit singje huji bel oina thokrabanina mokoina akhoi da kari tawrpam kam hearing gi thabak lakadoibanina adu ki pot ki mamangda aine su yam pamjaba aduga mayamna su yom loimak da pamnare haina khanna lejai maramdi akhoi keno akhoi sit in for test akhoi keno amkha agitation ama khak tawbase yamna important oina lawi madona ngasi tinbiriba mayam punamana su masi se akhoi gi tawdaba yadaba akhoi gi adugumba protest ne khanbiraga yamna hakchinna lobham thoi ada isamaksu masi se ai tangai phadana ngasi gi mifam masi yaudaba yadaba tangai phadaba mifam ne kallaga lakjabani adugi su mathakta akhoi JDC da su hujik changiba case di akhoi mathang chatharakadabani na ngasagi sel gi award pa myam amsu leiri sel gi award pa leiba myam si su akhoi punna tana minare aiga akhoi door to door challudraga su akhoina leiriba oja sing khara dagi soidana hajarubada ai yabirakani aina khanjai aigi wakhaloni masina mayamna su adum khana minasi asimsu thamjage aduga loina na ngasi apunba maitai tengona akhoi gi JDC da hariba case asigi Siptila case asigi matangda akhoi lising kun manga khak tengbang pibirakpagi damakta su ai JDC member ama oina haini kai leitana maitai tengolbu thagasai thank you all